Nigeria gi church amagi charity amagi tamangarang offer hope haiba theme na pangthokpa isai nongmai gi thoram amada minute khaina bada yamdrabada mioi kunthra ga mathoi si create taret na sokre police ki wangang loi amana haikibada thodok adu King's Assembly Pentecostal Church na sinduna pangthokiba isai nongmagi thoram amada thokibani government ki statistics amadi ki matung in Africa gi kwaidi gi economy chawba amadi lairba missing million marfew hena lairiba mafam oiriba asida asigumlaba thodok asiyamna toina thokale ayoki pung 8 dagi hawgada isai nongmagi thoram aduda mioi kya amana makoi gi mafam kalhona bani haiduna ayoki pung 5 dagi hauna thunglaba hoke mioi sing aduna sololi bagate ama namki maduda mioi taret amana hana soke asokpa sing adu lainganaba hana pukhatnake Nigeria da suma thodok asi mamang da hana thokiba laikre English ngani taraga humdoi da Nigeria gi khanong chup thangba anambara da church amada mi ka hena tilakpada ki net khaina gi thodok amada mioi kun ga mari laikhidre English ngani tara mari da Nigeria Abuja da government ki thabak launa na bagi screening tawba manaba thodok amada mioi taraga taruk laikhida bi yaukre